ꯑꯁꯤꯗꯒꯤ ꯌꯨꯝ ꯎꯔꯤꯕ ꯕꯤꯜꯗꯤꯡꯁꯦ ꯁꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯕꯤꯜꯗꯤꯡꯁꯦ ꯍꯧꯖꯤꯛ ꯇꯨꯂꯦꯠꯇ ꯂꯩꯔꯦ ꯔꯨꯝ ꯑꯃ ꯈꯥꯂꯤ ꯂꯩ ꯔꯨꯝ ꯑꯃꯔ ꯑꯅꯤꯔꯗꯤ ꯈꯪꯗꯦꯀꯣ ꯑꯗꯣ ꯇꯨꯂꯦꯠ ꯍꯥꯏꯅ ꯏ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗꯁꯨ ꯁꯦ ꯇꯨꯂꯦꯠ ꯍꯥꯏꯅ ꯂꯩꯁꯦ ꯈꯪꯗꯦꯅꯦ ꯀꯔꯝꯕ ꯕꯤꯜꯗꯤꯡ ꯑꯣꯏꯗꯣꯏꯅꯣ ꯑꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯤꯔ ꯈꯪꯗꯦ ꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯤꯔ ꯅꯠꯇ꯭ꯔꯒꯅ ꯁꯣꯝꯗ ꯕꯤꯜꯗꯤꯡꯁꯤꯔ ꯈꯪꯗꯦ ꯇꯨꯂꯦꯠ ꯍꯥꯏꯅ ꯂꯩꯔꯦ ꯁꯤꯒꯤꯗꯤ ꯃꯥꯟꯗꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯃꯌꯥꯝꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯌꯥꯝꯅ ꯐꯕ ꯌꯥꯝꯅꯁꯨ ꯐꯖꯕ ꯕꯦꯛ ꯀꯂꯦꯛꯁꯟ ꯈꯔ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯀꯔꯝꯕ ꯀꯝꯄꯦꯅꯤꯒꯤ ꯕꯦꯛꯅꯣ ꯍꯥꯏꯔꯒꯗꯤ ꯖꯨꯛ ꯀꯝꯄꯦꯅꯤꯒꯤ ꯕꯦꯛꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯔꯦꯕ ꯕꯦꯛꯇꯣ ꯑꯁꯤꯒꯤꯁꯦ ꯑꯩꯅ ꯑꯃꯨꯛ ꯅꯧꯅ ꯂꯧꯖꯕꯅꯤ ꯑꯁꯤꯒꯤ ꯕꯦꯛꯁꯦ ꯖꯨꯛ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤꯗꯨꯒꯤ ꯕꯦꯛꯅꯤ ꯁꯤꯗ ꯂꯣꯒꯣ ꯂꯩꯔꯦꯕ ꯃꯃꯥꯡꯗ ꯑꯩꯅ ꯂꯧꯈꯤꯕ ꯕꯦꯛꯇꯨꯗꯤ ꯃꯅꯨꯡꯗ ꯂꯣꯒꯣ ꯊꯥꯕꯗꯨꯒꯤ ꯑꯩꯅ ꯍꯟꯗꯛꯇꯤ ꯃꯄꯥꯟꯗ ꯂꯣꯒꯣ ꯊꯥꯕꯁꯦ ꯑꯁꯤꯒꯤꯁꯦ ꯑꯣꯏꯅ ꯂꯧꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯗ ꯂꯧꯈꯤꯕ ꯕꯦꯛꯇꯣ ꯌꯥꯝ ꯊꯤꯅ ꯐꯩꯌꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯑꯃꯨꯛꯀ ꯑꯃꯨꯛꯗꯨꯒꯩ ꯈꯤꯇꯪ ꯆꯥꯎꯕ ꯑꯃꯨꯛ ꯂꯧꯔꯦ ꯑꯁꯤꯗꯤ ꯌꯦꯡꯉꯣ ꯁꯥꯊꯤꯅꯁꯨ ꯆꯥꯎꯔꯦ ꯍꯦꯟ ꯕꯦꯛꯅꯦꯕ ꯑꯁꯤꯒꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯕꯦꯛꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯁꯥꯕ ꯄ꯭ꯔꯣꯗꯛꯅꯦ ꯏꯟꯗꯤꯌꯥꯗ ꯁꯥꯕ ꯕꯦꯛꯅꯦꯕꯀꯣ ꯑꯁꯤ ꯕꯦꯒꯥ ꯂꯦꯗꯔꯅ ꯁꯥꯕꯅꯤ ꯑꯁꯤꯅ ꯑꯦꯅꯤꯃꯦꯜꯁ ꯑꯃꯠꯇꯗꯤ ꯍꯥꯔꯝꯐꯨꯜ ꯑꯣꯏꯔꯔꯣꯏ ꯂꯣꯏꯅꯅ ꯑꯁꯤꯁꯦ ꯄꯦꯇꯥꯏ ꯄ꯭ꯔꯨꯞ ꯑꯣꯏꯔꯕ ꯄꯣꯠꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯟꯁꯦ ꯖꯤꯞꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯃꯃꯥꯡꯗ ꯎꯠꯈ꯭ꯔꯕꯅꯤ ꯌꯥꯝ ꯊꯤꯅ ꯐꯕꯅꯦ ꯖꯤꯞꯁꯦ ꯖꯤꯞꯁꯦ ꯌꯥꯝ ꯊꯤꯅ ꯐꯩꯌꯦꯕ ꯖꯤꯞꯁꯦ ꯑꯝꯇ ꯄꯟꯗ ꯈꯣꯠꯄ ꯂꯩꯇꯕꯅꯦ ꯑꯗꯒꯤ ꯕꯦꯛꯁꯤꯁꯨ ꯆꯥꯎꯕꯗꯤ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯤ ꯈꯨꯠꯆꯥꯎ ꯑꯃ ꯑꯗꯒꯤ ꯑꯁꯤꯒꯤꯁꯦ ꯍꯦꯟ ꯕꯦꯛ ꯑꯣꯏꯖꯔꯒꯁꯨ ꯁ꯭ꯂꯤꯡꯒꯤ ꯇꯥꯏꯞꯇꯅꯦ ꯁꯤ ꯄꯤꯌꯦꯕ ꯑꯁꯤꯁꯦ ꯁꯨꯃꯥꯏꯅ ꯄꯥꯟꯁꯤꯜꯂꯒ ꯑꯁꯤ ꯁ꯭ꯂꯤꯡ ꯑꯗꯨꯃꯥꯏꯅꯁꯨ ꯄꯨꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯑꯂꯨꯝꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯑꯂꯨꯝꯕ ꯀꯔꯤ ꯑꯗꯨꯝ ꯍꯥꯞꯄꯒꯁꯨꯅꯦ ꯑꯁꯤꯁꯦ ꯑꯂꯨꯝꯕ ꯀꯔꯤ ꯍꯥꯞꯄꯒꯗꯤ ꯍꯦꯟꯕꯦꯛ ꯑꯗꯨꯃꯥꯏꯅ ꯖꯥꯜꯂꯒ ꯆꯠꯄ ꯉꯝꯗꯦꯗꯅꯀꯣ ꯂꯨꯝꯃꯤꯗꯅ ꯑꯗꯨꯅ ꯑꯁꯤꯁꯦ ꯁꯨꯃꯥꯏꯅ ꯄꯥꯟꯁꯤꯜꯂꯒꯅꯦꯀꯣ ꯁꯨꯃꯥꯏꯅ ꯖꯥꯜꯂꯒꯁꯨ ꯑꯗꯨꯝ ꯆꯠꯄ ꯌꯥꯏꯑꯕ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯕꯦꯛꯁꯦ ꯑꯩꯅ ꯁꯥꯊꯤꯅ ꯄꯥꯝꯖꯕ ꯕꯦꯛꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯑꯣꯔꯗꯔ ꯇꯧꯖꯕꯅꯦꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯂꯧꯈꯤꯕ ꯕꯦꯛꯇꯨꯗꯤ ꯁꯤꯗ ꯂꯩꯔꯦ ꯑꯁꯤꯅ ꯈꯤꯇꯪ ꯄꯤꯛꯇꯛ ꯇꯧꯔꯦ ꯑꯁꯤꯗꯤ ꯁꯤꯗꯁꯨ ꯁ꯭ꯇ꯭ꯔꯦꯟ ꯌꯥꯎꯔꯦ ꯑꯗꯒꯤ ꯃꯅꯨꯡꯗꯁꯨ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯟꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯁꯨꯝ ꯕꯦꯔꯥ ꯇꯧꯗꯦ ꯑꯁꯤꯒꯤꯁꯦ ꯆꯍꯤ ꯑꯃ ꯐꯥꯔꯛꯇꯣꯔꯦꯕ ꯀꯩꯁꯨꯝ ꯕꯦꯔꯥ ꯇꯧꯗꯦ ꯑꯗꯒꯤ ꯑꯁꯤꯒꯤꯗꯤ ꯃꯅꯨꯡꯗꯁꯨ ꯁ꯭ꯇ꯭ꯔꯦꯟ ꯌꯥꯎꯕꯅꯦꯕ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯎꯠꯍꯧꯗꯕ ꯑꯃ ꯂꯩꯔꯦꯕꯀꯣ ꯑꯁꯤꯒꯤ ꯕꯦꯛꯁꯤꯒꯤ ꯑꯐꯕ ꯑꯃꯅ ꯌꯦꯡꯉꯨꯁꯦ ꯁꯤꯒꯤ ꯃꯅꯤꯡꯗ ꯑꯁꯨꯃꯥꯏꯅ ꯑꯂꯪꯕ ꯃꯔꯤꯈꯛ ꯄꯤꯔꯤꯁꯦ ꯕꯦꯛꯁꯦ ꯁꯨꯃꯥꯏꯅ ꯊꯝꯕ ꯃꯇꯝꯗ ꯀꯩꯁꯨꯝꯇ ꯍꯥꯏꯗꯤ ꯕꯦꯛꯁꯦ ꯁꯣꯛꯇꯅꯕꯒꯤꯅꯦꯕꯀꯣ ꯑꯄꯦꯠꯄ ꯃꯐꯝꯗ ꯊꯝꯃꯁꯨ ꯀꯩ ꯍꯥꯏꯕ ꯕꯦꯛꯁꯤꯒ ꯀꯩꯁꯨꯝꯇ ꯇꯣꯠꯂꯔꯣꯏ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯊꯝꯃꯒꯁꯨ ꯑꯗꯨꯝ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯕꯗꯁꯨ ꯕꯦꯛꯇ ꯀꯩꯁꯨꯝꯇ ꯁꯣꯛꯇꯅꯕꯒꯤ ꯃꯣꯏꯅ ꯑꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯄꯥꯜꯂꯒ ꯄꯤꯔꯛꯄꯅꯦꯕ ꯉꯔꯥꯡꯅꯦꯀꯣ ꯑꯩꯅ ꯑꯁꯤꯒꯤ ꯕꯦꯛꯁꯦ ꯄꯨꯔꯒ ꯑꯩ ꯃꯦꯂꯥꯗꯁꯨ ꯀꯣꯏꯔꯨꯔꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯑꯩ ꯑꯗꯨꯝ ꯁꯥꯏꯠꯇ ꯐꯣꯇꯣ ꯍꯥꯞꯄꯝꯒꯦꯕ ꯑꯩꯅ ꯃꯦꯂꯥꯗ ꯀꯣꯏꯔꯨꯔ ꯁꯥꯊꯤꯅꯁꯨ ꯅꯨꯡꯉꯥꯏꯔꯦ ꯄꯣꯠ ꯆꯩꯁꯨ ꯈꯨꯌꯥꯝ ꯑꯃ ꯆꯜꯂꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯦꯂꯥꯗ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯕꯦꯛꯁꯤꯗ ꯐꯤ ꯀꯌꯥꯝ ꯆꯟꯒꯅꯤ ꯍꯥꯏꯗꯅꯅꯦ ꯑꯩꯅ ꯌꯦꯡꯉꯦꯕꯀꯣ ꯐꯤꯁꯦ ꯑꯗꯨꯝ ꯃꯁꯤꯡ ꯊꯤꯔꯒ ꯌꯦꯡꯉꯕ ꯌꯦꯡꯉꯣ ꯀꯌꯥꯝ ꯆꯜꯂꯤꯅꯣ ꯌꯦꯡꯉꯣ ꯑꯗꯨꯝ 16ꯅꯦꯕ ꯐꯤ 16ꯅꯦꯕ ꯆꯜꯂꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒ ꯑꯗꯨꯝ ꯄꯨꯕꯁꯦ ꯅꯨꯡꯉꯥꯏꯑꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯗꯤ ꯑꯣꯂꯥꯡ ꯊꯥ ꯌꯧꯔꯛꯑꯕꯅꯤꯅ ꯁꯤꯒ ꯏꯁꯤꯡ ꯕꯣꯇꯜ ꯈꯪꯗꯦ ꯄꯦ ꯈꯪꯗꯦ ꯅꯣꯡꯖꯨ ꯄꯟꯊꯥꯗꯧꯔꯦ ꯄꯦꯒꯨꯝꯕ ꯏꯁꯤꯡ ꯕꯣꯇꯜꯒꯨꯝꯕ ꯑꯗꯩ ꯐꯤ ꯈꯔꯇꯪ ꯑꯣꯏꯔꯁꯨ ꯍꯥꯞꯄꯒ ꯆꯠꯄꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯇꯥ ꯌꯥꯝ ꯆꯥꯔꯕ ꯕꯦꯛꯅꯦꯕ ꯁꯤꯒꯤꯁꯦ ꯑꯗ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯒ ꯆꯦꯜꯂꯕꯅꯤꯅ ꯖꯍꯥ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯇꯥꯔꯁꯨ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜꯁꯨ ꯍꯥꯞꯄꯒꯤ ꯃꯊꯧ ꯇꯥꯏ ꯑꯩꯒꯤ ꯃꯦꯀꯞ ꯀꯔꯤ ꯄꯣꯠ ꯆꯩ ꯀꯔꯤ ꯑꯗꯨꯝ ꯑꯩꯒꯤ ꯂꯣꯏꯅꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯑꯁꯤꯒ ꯂꯣꯏꯅ ꯆꯟꯗ꯭ꯔꯣꯕꯅꯤ ꯆꯥꯎꯋꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯔꯦ ꯃꯅꯨꯡꯒꯤ ꯒꯦꯠꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯔꯦꯕ ꯑꯁꯤꯒꯤ ꯀꯝꯄꯦꯅꯤ ꯑꯁꯤꯗ ꯕꯦꯒꯁꯨ ꯂꯩ ꯈꯣꯡꯒ꯭ꯔꯨꯞꯁꯨ ꯆꯄꯜ ꯀꯔꯤ ꯄꯨꯝꯅꯃꯛ ꯁꯨꯅꯕ ꯂꯩꯕꯅꯦ ꯑꯗꯨꯒ ꯀꯩꯀꯩ ꯕꯦग ꯍꯥꯏꯕꯗꯨ ꯑꯣꯐꯤꯁ ꯕꯦग ꯀꯔꯤ ꯕꯦग ꯄꯨꯝꯅꯃꯛ ꯁꯨꯅꯕ ꯂꯩꯕꯅꯦꯕ ꯕꯦꯛ ꯄꯦꯛꯇꯩ ꯀꯔꯤꯗꯒꯤ ꯍꯦꯟ ꯕꯦꯒꯇꯒꯤ ꯃꯈꯜꯒꯤ ꯐꯖꯕ ꯀꯂꯦꯛꯁꯟ ꯂꯩꯕꯅꯦꯕ ꯁꯤꯒꯤ ꯃꯆꯨꯁꯦ ꯁꯤꯒꯤ ꯀꯂꯔꯁꯦ ꯑꯁꯤ ꯐꯖꯃꯟꯕꯒꯤ ꯀꯂꯔ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕꯅꯦ ꯑꯩꯅ ꯃꯃꯥꯡꯗ ꯂꯧꯈꯤꯕ ꯀꯂꯔꯁꯤꯁꯨ ꯌꯦꯡꯉꯣ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕꯅꯦ ꯑꯁ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯀꯂꯔꯅꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯑꯁꯤꯒꯤ ꯀꯂꯔꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯖꯔꯦ ꯑꯗꯣ ꯃꯌꯥꯝ
ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯁꯤꯒꯨꯝꯕ ꯕꯦꯒꯁꯦ ꯖꯨꯒꯥ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯕꯦꯒꯁꯦ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯑꯩ ꯀꯄꯟ ꯀꯣꯗꯇ ꯍꯥꯞꯆꯔꯝꯒꯦ YT ꯆꯥꯔ 10 ꯍꯥꯏꯅ ꯑꯁꯤꯒꯤ ꯀꯄꯟ ꯀꯣꯗꯁꯦ ꯍꯥꯞꯄꯒ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯕꯦꯒꯁꯦ ꯂꯧꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ 10% ꯗꯤꯁꯀꯥꯎꯟ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯨ ꯖꯨꯒꯥ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤꯁꯤꯒꯤ ꯕꯦꯒꯁꯤꯗꯤꯅꯦ ꯃꯌꯥꯝ ꯁꯥꯊꯤꯅ ꯐꯩꯀꯣ ꯑꯩꯗꯤ ꯌꯥꯝ ꯊꯤꯅ ꯉꯥꯎꯖꯔꯦ ꯑꯗꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯁꯤꯒꯤ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯒꯤ ꯂꯤꯡꯇꯨꯒ ꯆꯪꯉꯒ ꯑꯩꯒꯤ ꯀꯄꯟ ꯀꯣꯗꯁꯦ YT ꯆꯥꯔ 10 ꯍꯥꯏꯅ ꯑꯁꯤꯒꯤ ꯀꯄꯟ ꯀꯣꯗꯁꯦ ꯍꯥꯞꯄꯒ ꯀꯩꯒꯨꯝꯕ ꯑꯣꯔꯗꯔ ꯇꯧꯕ ꯇꯥꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯗꯤꯁꯀꯥꯎꯟ ꯐꯪꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯆꯥꯟꯁꯁꯦ ꯃꯥꯡꯍꯟꯕꯤꯒꯅꯨ ꯌꯥꯝ ꯊꯤꯅ ꯐꯖꯕ ꯕꯦꯒꯅꯤ ꯌꯥꯝ ꯊꯤꯅ ꯐꯕ ꯕꯦꯒꯅꯤ ꯃꯌꯥꯝꯅ ꯑꯁꯤꯒꯤ ꯆꯥꯟꯁꯁꯦ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯩꯁꯦ ꯇꯣꯡꯕ ꯉꯝꯃꯣꯏ ꯀꯤꯕꯅ ꯂꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯆꯪꯉꯅꯤ ꯑꯁꯤꯒꯤꯁꯤꯃ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯨꯒꯦ ꯃꯥꯅ ꯆꯦꯟꯊꯠꯂꯤꯁꯦ ꯑꯃꯨꯛꯅꯦ ꯍꯥ Nakko amta ban mayam haba hokale ai ngammaroi hatai mobile lokwa haptan grani mayam siga maiku kap toi ba nang churum thakwa tam doi ro churum thakwa mali nana si mi hangin churum thakwa mali Anda hangu kari ngana. Kari happy na hangu ina. ha mayam asi manung da daw ise biscuit niya ba ama khak lauge কলকাতা নদিয়া নবদ্বীপে অরিজিনাল শঙ্কর শাখা আজ পাচ্ছেন 120 টাকা জোড়া 100 asiga pizza su laiba maki lise mo corn pizza na 100 paneer pizza 150 chicken pizza 150 amuk ka sitani lai rise chicken pizza laurani hai एक ही जाना है ना? एक ही देना कैरी नहीं है केरी है? कैरी दे दो केरी का अलग सा चार्ज लगेगा। हाँ रुको रुको अलग चार्ज वाला नहीं इधर की घुसा दूंगी मैंने डाल दिया है प्राइस भी सब डाल दिया है घर में जाके पेमेंट होगा क्या अरे ना लो ये नेपकिन जो पी रहे थैंक यू ये स्कैनर अपना भैया मैं ऑनलाइन पेमेंट दोगे मैंने ना पैसा आपम में ना si baru mayam silaw kaya sang ganit 5 na sam na high re sim